Handak pangthokadoriba 19 suba Lok Sabha Meekhal asida Outer Manipur Parliamentary Constituency gi Meerep oinaba Naga People's Front NPF ki candidate Kachui Timothy Zimik ngasi Meerep che Pisinkhre Kachui Timothy Zimik ki Meerep che adu ngasi nungthil pung 3 tarakpa duaida Thobal District ki DC oibata natana handak pangthokadoriba Meekhal asida Outer Manipur ST gi returning officer su oiriba Anthem Subasta Pisinkhibani Mamangda Ministry of Finance Revenue gi Principal Chief Commissioner of Income Tax oina thau puram kiba Timothy Zimik ki proposer na nam sinroi panmai na oiki mahak na Meerep che pishinbaga aduda Manipur lenga ki Transport Minister Kasim Basumsu loina raki Masagi chahi humfunithoi suraba Timothy Zimik Ukhrul District ke Litan Police Station na Kwanba Sanakaitel Village tagini handak pangthokadoriba Meekhal asida Outer Manipur gi Meerep oinabagi damak NPF ki Central Working Committee na haukiba tang kunda party asigi official candidate oina lauthokhibani Meerep che pisiluraba matung paumi singna hangba wang amagi paukum piraduna Timothy Zimik na hai handaki Meekhal asida mahak miyam gi mihut ama oina thagatlabadi ahanba khongthang oina Manipurda houjik oiriba phivam asi mahoushagi phivam da hanjilakna ba hotnagani leinana Meekhal asida NPF ki Meerep ama oina thorakpa asida su nungaiba fawi haina mahakna phongdokhi panba yabadi 13 suba Lok Sabha Meekhal da party asigi ticket da Meekhal mai paktuna hauze member of parliament oiriba Dr. Lorho S Pose nathairamlaga Nauna electoral politics ta khongdarakliba Timothy Zimik ta NPF ki candidate ticket asi kusinakibani amaromda handaki Meekhal asida Outer Manipur gi oina BJP ki Meerep thadokpagi mahut NPF ki candidate oina sogalagani haina BJP ki makok thongpa official singna waref loba laikre hiramasi gi matangda BJP ki national spokesperson Dr. Sambit Patrana handak mahaki X account ta thagalakpa post amada handaki Lok Sabha Meekhal asida Outer Manipur gi oina BJP gi Meerep thadokpagi mahut NPF ki candidate oina sogalagani haina phongdorakhibani